COVID-19 na malamgi lebak sing sihen ki ba masing lak tara nipan lising tara nipan ga chama tara turuk yokre hauzik phawa da laichat asna so an ki ba miyoi masing crore nipan lak kuntra mari lising kun mari ga chamri ni futar yore India da su laichat asda ga sikhi ba masing lak ama lising ni punipan ga sakrat kuntra nipan yore LILONG Sports Association na sindon na thasigi kun mga dagi LILONG karampata laiba LILONG Public Ground sa tharakiba mapalak suba LILONG Sports Week ngarang numidang loisun kray thawra maduda Lok Sabha gi MP Dr. Ranjan na athoiba mithunglan oina saruk yakhe Anoba chahi lising ani kun mathoi na lakpada ngasi India ki mafam khuding makta New York gi harau nungai ba phongdok nari malem de sandorakliba COVID-19 gi laichet asina maram oiraga ka hena harau kumai di pamnadri Sahi asigi oinadi KUMBI Municipal Council ki Ward number 8 gi manung da laiba class 10 amasung 12 ki parikya da first division da fast or kraba mahiroi sing amadi national ki thakta laiba sanaroi sing da pukning thokat kray Therefore, BISHNUPUR Dr. Rebecca Soibamna Anoba Chahina Lakpada Lamdam Masigi Miam the Yai proposal Pirak Pagaloinana Lamlaki South Sing Ngak Senaba Hotnabada Aikoi Kuding Makna Taudang Lominarasi Hirakli